ꯁꯛꯍꯦꯟꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯅꯤ꯫ ꯃꯃꯥꯇꯣꯟꯒꯤ ꯁꯥꯔꯩꯕꯨ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛ ꯈꯪꯖꯕꯤꯅꯤ꯫ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤ꯫ ꯂꯩꯃꯇꯣꯟꯒꯤꯗꯤ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯅꯤ ꯂꯩ꯫ ꯑꯃꯅ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ꯫ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯁꯛꯍꯦꯟꯕꯤꯕꯨ ꯃꯍꯥꯛꯅ ꯄꯣꯛꯇꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯊꯤꯅ ꯇꯧꯕꯁꯨ ꯍꯦꯜꯂꯤ꯫ ꯅꯨꯡꯊꯤꯜꯅꯤ꯫ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯦ, ꯂꯥꯡꯂꯦꯟ, ꯅꯆꯦꯗꯤ? ꯅꯆꯦ ꯎꯕ꯭ꯔꯥ? ꯏꯃꯥ, ꯏꯆꯦꯗꯤ ꯇꯨꯔꯦꯜꯗ ꯀꯨꯝꯈꯤꯕꯅꯦ, ꯏꯁꯤꯡ ꯁꯣꯛꯄ ꯃꯥꯜꯂꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯦ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯁꯛꯍꯦꯟꯕꯤꯗꯨ ꯃꯈ꯭ꯋꯥꯡꯗ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯆꯐꯨ ꯑꯃ ꯌꯦꯞꯇꯨꯅ ꯂꯥꯛꯏ꯫ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯂꯩꯃꯇꯣꯟꯅ ꯍꯥꯏ, ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯁꯣꯛꯂꯤꯕꯅꯤꯅꯦ ꯅꯪ, ꯍꯥ? ꯀꯩꯊꯦꯜꯗ ꯊꯨꯅ ꯑꯝꯇ ꯆꯠꯂꯨ ꯂꯥꯎ, ꯏꯁꯤꯡꯗꯣ ꯊꯨꯅ ꯊꯅꯝꯃꯨ꯫ ꯁꯛꯍꯦꯟꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯐꯨꯟ ꯑꯗꯨꯕꯨ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯂꯩꯃꯇꯣꯟꯅ ꯁꯦꯜ ꯄꯤꯗꯨꯅ, ꯁꯤ ꯄꯥꯏꯌꯨ, ꯑꯗꯨꯒꯅꯦ ꯀꯣꯡꯀ꯭ꯋꯥ ꯂꯩꯔꯛꯎ, ꯃꯅꯥꯗꯣ ꯑꯐꯕ ꯈꯜꯂꯛꯎ, ꯁꯨꯅꯨꯗꯨꯁꯨ ꯈꯔ ꯌꯥꯝꯅ ꯍꯥꯞꯍꯜꯂꯛꯎ, ꯅꯍꯥꯟꯃꯨꯛꯀꯤ ꯍꯤꯗꯥꯛ ꯃꯅꯥꯗꯨꯗꯤ ꯀꯣꯟꯅꯗꯦ, ꯈꯔ ꯍꯦꯟꯅ ꯍꯥꯞꯂꯛꯑꯣꯅꯁꯨ ꯍꯥꯏꯌꯨ꯫ ꯑꯩ ꯍꯧꯖꯤꯛꯅꯦ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ, ꯊꯨꯅ ꯆꯠꯂꯣ, ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯑꯗꯨꯒ꯫ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯖꯗ ꯃꯍꯥꯛ ꯁꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯀꯩꯊꯦꯜ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯈꯣꯝꯕꯗꯨ ꯁꯛꯍꯦꯟꯕꯤꯕꯨ ꯎꯅꯕ ꯐꯪꯒꯗ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯩꯀꯥꯏꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ, ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯑꯔꯨꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯃꯍꯥꯛ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯔꯨꯕꯤꯕꯨ ꯃꯕꯨꯛꯅꯤꯡꯅ ꯀꯌꯥ ꯄꯥꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯁꯛꯍꯦꯟꯕꯤꯕꯨ ꯎꯈꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯑꯁꯤ ꯄꯥꯈꯪ ꯁꯥꯗꯨꯅ ꯃꯉꯣꯟꯗ ꯌꯥꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ, ꯃꯈꯣꯏꯔꯣꯝꯗ ꯂꯥꯛꯏ꯫ ꯃꯆꯤꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯇꯧꯕ ꯇꯥꯕꯅꯤ, ꯏꯃꯥꯅ ꯄꯥꯝꯖꯕ ꯃꯃꯧꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯗꯨꯝ ꯑꯣꯏꯖꯁꯅꯨ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ, ꯃꯔꯜ ꯃꯊꯨꯝ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯉꯛꯆꯥꯎ ꯌꯥꯝꯅ ꯊꯦꯛꯂꯤꯕ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯁꯛꯍꯦꯟꯕꯤꯕꯨ ꯀꯣꯏꯅꯤ, ꯃꯥꯕꯨ ꯁꯣꯏꯗꯅ ꯑꯩꯅ ꯂꯧꯒꯅꯤ꯫ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯒꯅꯤ, ꯀꯔꯤꯒꯤ ꯄꯥꯝꯗ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯔꯤꯕ ꯁꯛꯍꯦꯟꯕꯤ ꯑꯗꯣ ꯁꯣꯏꯗꯅ ꯑꯩꯅ ꯂꯧꯒꯅꯤ꯫ ꯁꯛꯍꯦꯟꯕꯤꯗꯨ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯀꯣꯡꯀ꯭ꯋꯥ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯂꯩꯕ ꯌꯥꯕꯁꯤꯡ ꯑꯗꯨ ꯂꯩꯔꯦ꯫ ꯃꯗꯨꯕꯨ パꯏꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨ 3-4 ꯊꯥꯡꯗꯣꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯈꯣꯝꯕꯅ ꯁꯛꯍꯦꯟꯕꯤꯕꯨ ꯍꯦꯛ ꯎꯔꯗꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯧꯏ, ꯁꯛꯍꯦꯟꯕꯤ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯃꯥꯕꯨ ꯃꯤꯅ ꯀꯧꯔꯛꯂꯕ ꯑꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯕꯨ ꯎꯅꯒꯦꯅ ꯑꯩ ꯂꯥꯛꯏꯅꯤ, ꯃꯊꯥꯡꯕꯣꯟ ꯊꯣꯡꯅ ꯆꯥꯔꯤ꯫ ꯅꯪꯕꯨ ꯀꯩ ꯂꯩꯔꯝꯃꯤꯅꯣ? ꯏꯃꯥꯅ ꯆꯥꯅꯅꯕ ꯀ꯭ꯋꯥ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨ ꯁꯛꯍꯦꯟꯕꯤ, ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯨꯝ ꯁꯥꯅꯤꯡꯕ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕ ꯌꯥꯅꯤꯀꯣ? ꯁꯛꯍꯦꯟꯕꯤ ꯃꯥꯗꯤ ꯃꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯅꯤ꯫ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯍꯣꯏ ꯍꯥꯏꯕ ꯇꯥꯏ꯫ ꯈꯣꯝꯕꯅ ꯍꯥꯏ, ꯁꯣꯝꯗ ꯈꯔ ꯊꯩꯖꯤꯟꯁꯦ, ꯑꯗꯨꯒ ꯁꯥꯁꯦ꯫ ꯂꯝꯕꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯩ꯫ ꯈꯣꯝꯕꯅ ꯍꯥꯏ, ꯁꯛꯍꯦꯟꯕꯤ, ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯒꯦ? ꯀꯔꯤ ꯋꯥꯅꯣ? ꯑꯩꯈꯣꯏꯗ ꯆꯠꯂꯁꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ꯫ ꯇꯥꯈꯣꯝꯕ, ꯅꯣꯡꯗꯝ ꯊꯤꯕꯤ ꯑꯩꯒꯤ ꯃꯄꯣꯛꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗ ꯑꯩ ꯈꯣꯡ ꯊꯥꯡꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ꯫ ꯇꯥꯊꯣꯝꯕꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯉꯝꯃꯣꯏ, ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯑꯩ ꯉꯝꯃꯣꯏ ꯁꯛꯍꯦꯟꯕꯤ꯫ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯅ? ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯣꯏꯔꯕꯗꯤ ꯃꯈꯥꯃꯨꯛ ꯇꯥꯔꯔꯣꯏꯁꯤ꯫ ꯁꯛꯍꯦꯟꯕꯤꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯋꯥꯈꯜ ꯈꯛ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯈꯣꯝꯕꯅ ꯒꯤꯔꯤ ꯍꯦꯛꯇ ꯇꯛꯏ꯫ ꯁꯛꯍꯦꯟꯕꯤ, ꯅꯪ ꯌꯥꯔꯣꯕ? ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯑꯩ ꯊꯝꯖꯒꯦꯕ, ꯅꯪꯕꯨ ꯃꯈꯨꯠꯇ ꯍꯥꯝꯗꯨꯅ ꯑꯩ ꯄꯤꯖꯒꯦꯕ꯫ ꯇꯥꯈꯣꯝꯕ, ꯅꯪ ꯁꯥꯎꯅꯨ, ꯑꯩ ꯃꯗꯨ ꯄꯥꯝꯗꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩ ꯑꯁꯨꯃꯛ ꯂꯩꯖꯒꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯍꯜꯂꯛꯇꯦ ꯑꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ, ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ꯫ ꯈꯣꯝꯕꯅ ꯃꯥꯕꯨ ꯑꯃꯨꯛꯀ ꯈꯥꯝꯃꯤ꯫ ꯉꯥꯏꯈꯣ, ꯃꯗꯨ ꯅꯠꯇꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯦꯟꯒꯗꯕ ꯋꯥ ꯑꯃꯇꯗꯤ ꯅꯪ ꯍꯥꯏꯌꯨ꯫ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥ ꯑꯃꯇ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ, ꯑꯩꯕꯨ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯌꯨꯗꯅ꯫ ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯈꯖꯤꯛꯇꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯌꯨ꯫
ꯁꯛꯍꯦꯟꯕꯤꯅ ꯑꯔꯣꯏꯕꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ, ꯑꯩ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯜꯂꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯝꯕꯅ ꯍꯥꯏ, ꯑꯗꯨ ꯁꯛꯍꯦꯟꯕꯤ, ꯌꯥꯅꯕꯗꯤ ꯇꯧꯔꯛꯎꯀꯣ, ꯌꯥꯗꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯗꯤ, ꯌꯥꯍꯜꯂꯨꯀꯣ꯫ ꯃꯥꯁꯨ ꯍꯔꯥꯎꯅ ꯂꯩꯍꯧꯏ꯫ ꯁꯛꯍꯦꯟꯕꯤ ꯃꯃꯥꯅ ꯁꯣꯏꯗꯅ ꯉꯥꯏꯔꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯃꯇꯣꯟꯅ ꯁꯛꯍꯦꯟꯕꯤꯅ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯃꯁꯦ, ꯀꯌꯥꯗ ꯀꯨꯏꯈ꯭ꯔꯕꯅꯣꯕ? ꯀꯩꯊꯦꯜ ꯃꯆꯥꯁꯤ ꯐꯥꯎꯕ ꯆꯠꯄꯗ ꯀꯌꯥꯗ ꯀꯨꯏꯔꯤꯅꯣꯕ? ꯁꯣꯝꯗꯅ ꯑꯩꯅ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯣꯕ ꯃꯁꯤ꯫ ꯁꯛꯍꯦꯟꯕꯤꯕꯨ ꯍꯜꯂꯛꯄ ꯃꯍꯥꯛ ꯉꯥꯏꯔꯤ꯫ ꯁꯛꯍꯦꯟꯕꯤꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯁꯛꯍꯦꯟꯕꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯂꯩꯃꯇꯣꯟ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯑꯗꯨ ꯃꯃꯥꯗ ꯄꯤ꯫ ꯏꯃꯥ, ꯁꯤꯗ ꯂꯩꯔꯦ꯫ ꯍꯩ, ꯀꯩꯊꯦꯜ ꯃꯆꯥꯁꯤꯐꯥꯎ ꯆꯠꯄꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯡ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯊꯥꯡꯕ ꯍꯩꯇꯕ꯭ꯔꯣ? ꯏꯃꯥ, ꯅꯆꯥ ꯁꯣꯏꯈ꯭ꯔꯦ꯫ ꯍꯦꯛ ꯇꯧꯔꯒ ꯁꯣꯏꯈ꯭ꯔꯦ, ꯍꯦꯛ ꯇꯧꯔꯒ ꯁꯣꯏꯈ꯭ꯔꯦ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯩ, ꯆꯥꯛꯈꯨꯝꯗꯒꯤ ꯊꯥꯡ ꯂꯧꯊꯣꯛꯎꯆꯣ, ꯑꯗꯨꯒ ꯀ꯭ꯋꯥ ꯃꯔꯨꯁꯦ ꯂꯣꯏꯅ ꯈꯦꯠꯇꯣꯛꯎ꯫ ꯑꯃ ꯍꯥꯟꯅ ꯁꯠ ꯈꯦꯠꯂꯛꯑꯣ, ꯑꯩꯅꯦ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯃꯁꯥꯅ ꯆꯥꯅꯅꯕ ꯑꯗꯨ ꯐꯥꯎꯕ ꯃꯁꯥꯅ ꯍꯦꯛ ꯇꯧꯅꯤꯡꯗꯦ꯫ ꯀ꯭ꯋꯥ ꯆꯥꯒꯅꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯈꯪꯂꯤꯕꯁꯦ꯫ ꯆꯠꯇꯨꯅ ꯂꯩꯔꯨꯒꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯗꯦ, ꯑꯗꯨꯒ ꯀ꯭ꯋꯥ ꯃꯥꯏ ꯈꯦꯠꯇꯨꯅ ꯆꯥꯒꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯛꯍꯦꯟꯕꯤꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯀꯨꯞꯅꯣꯝꯁꯤꯡ ꯇꯧꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯃꯥꯇꯣꯟꯒꯤ ꯊꯕꯛꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕꯅꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯂꯧꯊꯣꯛꯂꯨꯔꯦ, ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯍꯥꯏ, ꯑꯃ ꯍꯥꯟꯅ ꯁꯠ ꯈꯦꯠꯂꯛꯑꯣ, ꯉꯥꯏꯔꯕꯅꯤ ꯑꯩ꯫ ꯁꯛꯍꯦꯟꯕꯤ ꯐꯝꯊꯗꯨꯅ ꯀ꯭ꯋꯥ ꯃꯔꯨ ꯑꯃ ꯈꯦꯠꯂꯤ꯫ ꯂꯩꯃꯇꯣꯟꯅ ꯀ꯭ꯋꯥ ꯃꯅꯥ ꯈꯔ ꯄꯥꯛꯄ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯁꯨꯅꯨ ꯈꯔ ꯃꯗꯨꯗ ꯇꯩꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯨꯁꯨ ꯃꯇꯠ ꯑꯃ ꯊꯠꯇꯨꯅ ꯍꯥꯞꯆꯤꯜꯂꯦ꯫ ꯅꯪꯕꯨ ꯂꯣꯏꯔꯣꯅꯦꯍꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯀ꯭ꯋꯥ ꯃꯔꯨ ꯑꯗꯨꯕꯨ ꯈꯦꯠꯂꯤ, ꯑꯗꯨꯕꯨ ꯃꯁꯨꯡ ꯇꯥꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯂꯤ꯫ ꯂꯩꯃꯇꯣꯟ ꯀ꯭ꯋꯥ ꯃꯔꯨ ꯑꯗꯨ ꯁꯠ ꯂꯥꯝꯗꯨꯅ ꯀ꯭ꯋꯥ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯗꯨ ꯃꯌꯥꯝ ꯃꯅꯨꯡꯗ ꯅꯝꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏ, ꯑꯔꯦꯝꯕ ꯀ꯭ꯋꯥ ꯃꯔꯨꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯦꯠꯇꯣꯛꯎ꯫ ꯐꯖꯅ ꯈꯦꯠꯇꯣꯛꯑꯒꯅꯦ ꯃꯁꯨꯡ ꯇꯥꯅ ꯈꯥꯏꯔꯒ ꯊꯝꯃꯨ꯫ ꯑꯗꯨꯒ ꯃꯁꯤ ꯂꯣꯏꯔꯒ ꯃꯅꯨꯡꯗ ꯁꯤꯡꯈꯥꯏꯔꯨꯆꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡꯖꯥ ꯂꯩꯇꯦ ꯍꯥꯏꯕꯗꯥꯏ? ꯐꯖꯅ ꯇꯧꯔꯝꯃꯨ꯫ ꯑꯩꯅꯦ ꯅꯅꯦ ꯍꯣꯏ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗ ꯃꯥꯇ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯀ꯭ꯋꯥ ꯑꯗꯨꯃ ꯎꯝꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯔꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯅ ꯊꯤꯈꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯂꯩꯔꯤ꯫ ꯃꯃꯥ ꯃꯄꯥ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯁꯥꯎꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯍꯥꯛ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯐꯅ ꯋꯥ ꯉꯥꯡꯂꯛꯂꯕꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯔꯩ ꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯇꯥꯕ ꯉꯝꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯦ꯫ ꯆꯩꯁꯨ ꯃꯁꯤꯡ ꯈꯪꯗꯅ ꯃꯍꯥꯛ ꯆꯥꯈ꯭ꯔꯕꯅꯤ꯫ ꯋꯥꯈꯜ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯃꯒ ꯀ꯭ꯋꯥ ꯃꯔꯨ ꯑꯗꯨꯒ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯀ꯭ꯋꯥ ꯈꯦꯠꯂꯤ꯫ ꯋꯥꯈꯜꯗꯅ ꯈꯜꯂꯤ, ꯏꯃꯥ, ꯅꯪ ꯂꯩꯖꯔꯝꯂꯕꯗꯤ ꯅꯆꯥ ꯑꯩꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯄꯥꯕꯨꯡꯁꯨ ꯂꯥꯡꯐꯩꯗ ꯇꯣꯏꯅ ꯂꯩ꯫ ꯑꯩꯒꯤ ꯑꯋꯥꯕ ꯏꯄꯥꯎ ꯃꯌꯥꯝ ꯑꯁꯦ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗꯁꯨ ꯊꯝꯖꯕ ꯉꯝꯖꯗꯦ꯫ ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯤ꯫ ꯅꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯀ꯭ꯋꯥ ꯃꯔꯨ ꯈꯦꯠꯄ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯍꯦꯛ ꯌꯥꯟꯁꯤꯜꯂꯤ꯫ ꯃꯈꯣꯜ ꯊꯣꯛꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯏ꯫ ꯃꯁꯥꯗ ꯊꯥꯡꯅ ꯌꯥꯟꯁꯤꯟꯕꯒꯤ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯂꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯁꯣꯛꯂꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯍꯥꯛ ꯌꯦꯡꯉꯤ꯫ ꯏ ꯊꯣꯏꯅ ꯁꯤꯗꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯃꯥꯏꯊꯈ꯭ꯔꯦꯗꯀꯣ꯫ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥ ꯑꯗꯨꯅ ꯄꯣꯠꯂꯨꯝ ꯑꯣꯏꯅ ꯅꯟꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛ꯫ ꯊꯣꯛꯂꯤꯕ ꯏ ꯑꯗꯨ ꯈꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯅ ꯏ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯟꯅ ꯃꯦꯠꯁꯤꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯂꯥꯡꯂꯦꯟꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯅ ꯍꯦꯟꯅ ꯄꯥꯈꯠꯇꯨꯅ ꯁꯠ ꯐꯝꯊꯩ, ꯑꯗꯨꯒ ꯍꯥꯏ, ꯏꯆꯦ, ꯏ ꯊꯣꯛꯏ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯈꯖꯤꯛꯇꯅꯤꯗ, ꯌꯥꯅꯤꯌꯦ꯫ ꯏ ꯌꯥꯝ ꯊꯣꯛꯏ, ꯂꯩꯕꯥꯛ ꯃꯈꯥꯗꯁꯨ ꯇꯥꯔꯤ꯫ ꯌꯥꯅꯤꯗ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯏꯆꯦꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦ, ꯎꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯅꯪ ꯏꯃꯥꯗ ꯑꯩ ꯈꯨꯠ ꯁꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯒꯅꯨꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯀ꯭ꯋꯥ ꯃꯔꯨꯁꯦ ꯑꯩ ꯈꯦꯠꯄꯤꯔꯒꯦ꯫ ꯏꯆꯦ, ꯅꯪ ꯍꯧꯒꯠꯂꯨ꯫ ꯌꯥꯅꯤꯗ, ꯏꯆꯦ ꯑꯗꯨꯝ ꯇꯧꯒꯦ꯫ ꯅꯪꯅ ꯈꯨꯠ ꯁꯣꯛꯏꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯟꯕꯤꯍꯧꯔꯒꯦꯕ꯫ ꯁꯦ, ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯨ꯫ ꯂꯥꯡꯂꯦꯟꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯥꯡꯂꯦꯟꯅ
ꯃꯆꯦꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯁꯤꯟꯍꯧꯏ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯃꯥꯅ ꯃꯆꯦ ꯁꯛꯍꯦꯟꯕꯤꯒꯤ ꯃꯐꯝꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯏ, ꯀꯔꯝꯕ ꯁꯥꯖꯠ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯥꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯁꯨ ꯃꯃꯥꯅ ꯃꯆꯦꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯖꯅꯤꯡꯗꯦ꯫ ꯁꯛꯍꯦꯟꯕꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ, ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯩꯒꯤ ꯏꯀꯣꯛ ꯑꯁꯤ ꯆꯥꯛꯍꯜꯂꯤ꯫ ꯑꯩ ꯋꯥꯈꯜ ꯈꯟꯗꯕ ꯇꯝꯂꯒꯦ꯫ ꯂꯥꯡꯂꯦꯟꯅ ꯀ꯭ꯋꯥ ꯃꯔꯨ ꯑꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯀꯟꯅ ꯈꯦꯠꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯀ꯭ꯋꯥ ꯃꯔꯨ ꯈꯦꯠꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ꯫ ꯑꯍꯩꯇꯕ ꯃꯤꯗꯗꯤ ꯍꯦꯟꯅ ꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯨ ꯑꯍꯨꯝ ꯃꯔꯤ ꯑꯗꯨ ꯀꯟꯅ ꯈꯦꯠꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗ ꯂꯩꯃꯇꯣꯟ ꯆꯪꯂꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯀ꯭ꯋꯥ ꯃꯔꯨ ꯈꯦꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯏ꯫ ꯃꯗꯨꯗ ꯃꯍꯥꯛ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯁꯠ ꯀꯥꯈꯠꯂꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯍꯩ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀ꯭ꯋꯥ ꯃꯔꯨ ꯈꯦꯠꯂꯨ ꯍꯥꯏꯕꯒꯦ? ꯃꯁꯤꯕꯨ ꯅꯪꯒꯤ ꯅꯊꯧꯔꯣ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯁꯤ ꯇꯧ ꯍꯥꯏꯒꯦꯕ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯍꯦ꯫ ꯃꯃꯥ ꯑꯩꯅ ꯁꯤꯛ ꯁꯤꯛꯇꯨꯅ ꯊꯝꯖꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯄꯥꯈꯣꯟꯒ ꯍꯦꯛ ꯁꯤꯖꯤꯟꯅꯔꯗꯅ." ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯍꯥꯏ, "ꯏꯃꯥ, ꯏꯆꯦꯅ ꯇꯧ ꯍꯥꯏꯅ ꯇꯧꯕ ꯅꯠꯇꯤꯌꯦ, ꯑꯩꯅ ꯇꯧꯕꯅꯤ." "ꯀꯔꯤꯒꯤ ꯅꯪꯅ ꯇꯧꯔꯤꯕ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯉꯁꯤꯗꯤ ꯑꯩ ꯇꯧꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯏ, "ꯁꯛꯍꯦꯟꯕꯤ! ꯍꯩ ꯁꯛꯍꯦꯟꯕꯤ! ꯅꯪ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯔꯛꯎ ꯂꯥꯎ! ꯍꯩ ꯇꯥꯕ꯭ꯔꯣ? ꯊꯨꯅ ꯊꯣꯛꯂꯛꯎ!" ꯁꯛꯍꯦꯟꯕꯤ ꯃꯃꯥꯅ ꯀꯧꯕ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯌꯥꯝꯅ ꯁꯥꯎꯅ, "ꯍꯩ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯊꯕꯛ ꯑꯁꯤ ꯅꯪꯅ ꯇꯧꯍꯧꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯉꯥꯡ ꯑꯁꯤꯗ ꯅꯪꯅ ꯍꯦꯛꯇ ꯊꯧꯗꯥꯗꯗꯅ꯫ ꯂꯥꯡꯂꯦꯟꯗ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯇꯧꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯅꯔꯤꯟ ꯌꯥꯝꯅ ꯇꯟꯕ꯭ꯔꯥ ꯍꯥ? ꯌꯥꯝ ꯇꯟꯕ꯭ꯔꯥꯕ?" ꯑꯁꯤ ꯍꯦꯛ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯁꯦꯠ ꯁꯦꯠ ꯊꯥꯏ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯖꯩ, "ꯏꯃꯥ, ꯀ꯭ꯋꯥ ꯃꯔꯨ ꯈꯦꯠꯄꯗꯨꯗ ꯊꯥꯡꯅ ꯈꯨꯠꯁꯤꯗ ꯁꯣꯛꯈꯤꯕ, ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯇꯧꯍꯧꯕꯅꯤ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯩꯃꯇꯣꯟ ꯃꯍꯥꯛꯇꯤ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ "ꯀꯔꯤꯒꯤꯅ ꯈꯨꯠ ꯁꯣꯛꯄ? ꯊꯕꯛ ꯇꯧ ꯍꯥꯏꯔꯒ ꯋꯥꯈꯜ ꯑꯗꯨꯗ ꯀꯔꯤ ꯈꯟꯗꯨꯅ ꯂꯩꯒꯦ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯣꯏꯖꯪꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪ ꯇꯁꯤꯈ꯭ꯔꯣꯅꯦꯍꯦ! ꯅꯪ ꯂꯩꯕꯗꯒꯤ ꯏꯃꯨꯡ ꯑꯁꯤ ꯋꯥꯔꯕꯅꯤ, ꯋꯥꯔꯕ꯫ ꯅꯍꯥꯛ ꯊꯛꯇ ꯑꯩ ꯑꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯤꯟꯒꯟꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯅꯑꯣꯡ ꯅꯇꯧ ꯑꯁꯤꯗꯤ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯀ꯭ꯋꯥ ꯃꯔꯨ ꯈꯖꯤꯛꯇꯪ ꯈꯦꯠꯄ ꯑꯁꯤꯗ ꯃꯈꯨꯠ ꯁꯣꯛꯂꯦ ꯀꯥꯏꯅ꯫ ꯀꯔꯤꯒꯤꯅ ꯈꯨꯠ ꯁꯣꯛꯄꯅꯣ? ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯃꯁꯤ." ꯂꯥꯡꯂꯦꯟꯅ ꯍꯥꯏ, "ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦ꯫ ꯏꯆꯦꯁꯦ ꯃꯈꯨꯠ ꯁꯣꯛꯏꯕꯅꯤ." "ꯍꯩ, ꯃꯁꯤ ꯅꯪꯒꯤ ꯅꯊꯧꯔꯥ? ꯍꯧꯒꯠꯂꯣ! ꯃꯁꯤꯗꯤꯅꯦ ꯃꯤꯅꯥꯏꯒꯤ ꯊꯕꯛꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯥꯅ ꯐꯝꯖꯥ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯃꯥꯁꯦ ꯃꯤꯅꯥꯏꯅꯤꯅꯦ, ꯃꯤꯅꯥꯏ." "ꯏꯃꯥ, ꯍꯧꯒꯠꯂꯣ! ꯏꯃꯨꯡꯗ ꯆꯪꯉꯣ꯫ ꯃꯤꯅꯥꯏ ꯃꯥ ꯑꯃ ꯂꯩꯔꯤꯉꯩꯗ ꯏꯆꯥꯅ ꯀꯔꯤꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯒꯅꯤ? ꯑꯃꯠꯇ ꯇꯧꯍꯜꯂꯣꯏ꯫ ꯍꯧꯒꯠꯂꯣꯅꯦ, ꯍꯧꯒꯠꯂꯣꯅꯦ!" ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯑꯁꯨꯛ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯃꯍꯥꯛ ꯈꯟꯐꯝ ꯑꯃ ꯈꯪꯗꯦ, ꯀꯞꯅꯤꯡꯕꯅ ꯃꯍꯥꯛ ꯂꯣꯏꯔꯦ꯫ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩꯃꯇꯣꯟꯅ, "ꯍꯩ, ꯆꯞ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯈꯤꯅꯤ꯫ ꯁꯠ ꯁꯠ ꯇꯧ꯫ ꯑꯗꯨꯒꯅꯦ, ꯁꯤꯡꯁꯨ ꯅꯪꯅ ꯈꯥꯏꯒꯗꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯦꯞꯇꯨꯅ ꯂꯩꯔꯅꯨ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯛꯅꯤꯡꯗꯣ ꯈꯣꯏꯖꯪꯗ꯭ꯔꯕꯗꯤ ꯈꯔ ꯁꯣꯛꯄ ꯇꯥꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯈꯥꯗ ꯐꯝꯊꯔꯛꯏ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯅ ꯃꯥꯏꯊꯣꯡ ꯇꯝꯅ ꯆꯦꯟꯊꯔꯛꯏ꯫ ꯃꯍꯥꯛ ꯀꯞꯄꯤ꯫ ꯀꯞꯆꯕ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ, ꯃꯈꯨꯠꯇ ꯁꯣꯛꯈꯤꯕꯒꯤ ꯑꯅꯥ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯍꯥꯛ ꯀ꯭ꯋꯥ ꯃꯔꯨ ꯑꯗꯨ ꯈꯦꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯣꯛꯈꯤꯕ ꯑꯗꯨꯅ ꯁꯤꯡꯈꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯅꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯂꯩꯃꯇꯣꯟꯗꯨ ꯃꯅꯤꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯊꯣꯛꯏ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯅꯤꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯍꯥꯛ ꯈꯪꯁꯥꯎ ꯑꯃꯨꯛ ꯁꯥꯎꯏ꯫ "ꯍꯩ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ? ꯏꯁ, ꯃꯅꯤꯡꯁꯤꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ! ꯍꯩ, ꯅꯪ ꯁꯤꯡꯈꯥꯏꯕ ꯂꯣꯏꯔꯕ꯭ꯔꯥ?" ꯈꯣꯡꯀꯥꯞ ꯑꯃ ꯀꯥꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯌꯦꯡꯏ꯫ ꯁꯤꯡꯅ ꯑꯃꯠꯇ ꯈꯥꯏꯔꯝꯗꯕ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯇꯨꯅ, "ꯑꯦ, ꯁꯤꯡꯁꯨ ꯃꯅꯥ ꯑꯃꯠꯇ ꯈꯥꯏꯗꯕ! ꯍꯩ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯇꯧ ꯍꯥꯏꯅ ꯁꯤꯟꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕ ꯃꯈꯩ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯁꯤꯡ ꯈꯥꯏꯌꯨ ꯍꯥꯏꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯈ꯭ꯔꯒ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯂꯩꯔꯝꯗꯅ! ꯍꯩ, ꯅꯪ ꯇꯐꯨꯔꯒ ꯂꯣꯏꯔꯦ!"
Amuk changsindu makhut khubak aduna Sakhenbigi managan aduda set set thai. Phumandana nangse karino masu tawri. Mi na nganglibase kari lege haibasu makok aduda karisu khandene nang ha. Yam thuna hogalo. Singse haujingbo prap prap khayu. Sakhenbi tapna hogalae. Mama bu yengduna hai. Ima nacha singse khaiye haina tawjabani. Ngasai khutsida thangna sokhibadugi nahabana singse khaiba ngamdre. Kari sing khaiba ngamdre kain. Nakhuda du nai haiduna nathibongdi charroige na hairo oine. Karigi na khutna ba khaigadabani. Khaidabu sugya yaroi haisini. Ima nacha na haijabase asengbani. Nacha bo mukta nusibiyu kaidoge. Kanagi macha. Ha nangbo igi charo. Nangumbi chadi aigi laijalaksa de. Tawshina duna laibana kanaru. Prap prap singse khai. Matamase thenkinabani. Ima singse aikoi thoibada oina khaihalase. Kari aigi icha ani sibu nangi mita kari oina uge. Icha ani asidi yumasigi mapuni. Aduga nangna yumasigi minai. Nangna hekta icha ani da thaudaba yabro. Hai chayamna nigano. Chayamna ninu hairibasini. Singyang se payo. Aduga ne singse khayo. Ima sasat payo ni he. I thoklabasu thokchasanu. Thabak tawbada khoijangdrabadi aduni. Sakhenbi kananabu mabu nushibini mahak upai leite. Makhut aduna singjang adu paire. Ana chaina adu khangduna mahak sing adu khai. Asumna magi punsi wana lele magi wakhalda nongmadi asumna khalai. Aigi punsi ase wamankre. Ai mafam asida sum makhatana leithaba taragadi. Ai soidana siba tare. Poktabi imagi miyot mine. Sarai kayada ai tasengna wari. Ai ase hojikti leisabi haibado pharabani. Aduna ai yum palagi. Iporoibagi manakta. Aigi punsi ase kharata oirabasu awaba kokni hingba ngamra haini yengaki. Ta khumbani ifamda haiba wa aduda ai yakraki. Ai magi matung inkraki. Asuk sangba punsi ase yum basida minai oiduna. Makhoi pumna maki hotnaba yabadi ai hotnaramledana. Ai hojikti khangba ngamlaktre. Imana aibu inthokpirak pataragasu. Ai mafam aduda adumak laikraki. Asumna khanduna mahak mathangi numit aduda khombaga unaba tholakle. Lamhang aduda makhoi ani unari. Sakhenbina magi punsigi wari pumba khombada loinale. Khombadi Sakhenbi bu tasengna pamba oibana magi thamoibu masak khangbiduna asumna hai. Sakhenbi karigi nangna wagani se nangboigi nakta nungaina thambigadoribani. Nang kaisu waganu. Hojikti nangi awabagi matam adu loirabani. Nangi damak ai lei. Nangna asumna aina haiba wada harau harauna yabirakpase ai yam nungai. Ai tasengna nungai. Yumgi ima khoina nangbu inthoklabasu. Aigidi nangbu nungaina thamgani. Takhomba wabana isaruk oiraba aigi punsise. Nangna masak munna khangbiyu. Nangi nakada aibu mapoksimagi cheksina thambiyu. Mapoksimagi aigi nakta nangbu lengdana thamgani. Adubu khomba mahak hojik phawba Sakhenbigi mafamda mahak asi nupi ama leire haiba wafam asi haidoktre. Kona yum yoraba matungda khangbasu khangjarasanu haiduna mahak khalle. Sakhenbina su yarabada numit asida mahakna Sakhenbibu puduna mayum tamna chatlamme. Somdana leima halna makhuta nga yawba khawa ma yaladuna mayum tamna changlai. Khawa du darida thamduna masu darida famthai. Aduga mamong nupibu kawi. Arubi hai ima hale ini he thora ulau ni nangbo. Arubi summa panda sat thore. Kari hai ge ma. Nga cha se haiduna ne ima ne kaithal degi nga ama leirakpani. Ibungo bo halakhrabro. Halaktri ma. Ma bu semhan ge ne tawbani ne. Phare phare ima no ine semba haibaduni. Nangna thongna ne badi kari kari no mukta chakhumda semlu jo. Hoi ma. Mamdi mamsalaknabani da. Ibungona hojik phawba yumda halaktribasibu kharadi thengba maliko. Arubina imungda changge haine hek tawbaga thongalda nupa amaga nupi amaga changlakliba adu ui. Mana hai. Ima thonganda mi changakpa mali. Kanano ne mamsila akansida. Ima asibu makhoita chawna tabrane. Manida magi matungda inarakliba nupi asina kana. Arubi magi pukningda chingnaba ama phawkhre. Khombana mang thaduna changlakle.
Mamaga magi nupigana mangolda leiribadu mahak ui. Sagenbida yengduna mana hai. Sagenbi, imani, imabu kurum. Masida sagenbina masada illiba fi aduna, kupsinduna, leimahalbu kurumge haini hek paktharakpaga leimahalna hai. Ngaiko, nang kanano? Mathong marang khangdana aingonda kurumgano. Hawgalo, nang bu kanano? Sagenbi paktharambadu hangkalai. Khombana mamada hai. Ima, Mase nacha aina ngasidagi aigi nupi oina yum masigi mawuina pusalabane. Wafam asi tabada leimahal khangsaw sawi. Arubisu sawningbana loiri. Sor mapi honduna mapuroibada yengduna mahakna hai. Leimahal na fuk hawgatuna. Kari no nangna hairibado. Haujingmang mabu mayumna tindojo. Wahai asidagi hauna sakenbina masada jingnaba ama phawre. Khombana khome. Karigi mabu aina mayumda amuk theludoiba. Mase, yum asida lengdana lehelagi. Yum asigi yumbu rimbi ohelagi haiduna aina purakdibani. Hai, nangna hairibadu karino? Nang mo ngaurabro? Madu taba yaba wanati. Nang miyam khangna luhonglaba natro? Arubisi kanano? Ha, arubisi kanano? Arubisu yausilai. Makoy tachaw na khanbiriba wakhal asibu karino? Ay asibu karini haina khanbige. Yum sida ay may chaw na lay haibasibu karigi kautokpiribano. Ima, arubidi imagi mongni. Aina luhong ngamloy haina haibada pabong amadi iman. Nacha aingonda saptawduna maga namduna luhongkibani. Ima babonggi aningba apambadi thongkre. Nacha aigi thamoina kairiba asidi ima babongna kaisu khangba nate. Aduna nacha aina aigi thamoina khoidajabi nupi amabu yum asida aigi nupi oina pusulakpani. Masida kana amatana thingba ngamgadaba nate. Hai, madu hekta yabro. Lekaina kari haina kini. Napabong khanglabadi soidana wathokani. Nupi ase yamna thuna mayumda thindojo. Ima, mabu yum asida punsigi oina thamlage haiduna nacha aina mabu puraklabani. Makha taba wa amata nacha aingonda haibirakano. Wahaisi haiduna sagenbigi makhudang adu tap paiduna sagenbibu chingduna imung tamna pusinki. Leimahalna sawningna. Hey, ngaiko, na ngaiko. Nupido imungda pusinki ba yaro. Hey, na ngaiko. Adumang makoy ani imungda changki. Arubisu sawbuna loiri manemda hai. Ima, kaino hajik tawdoisibo? Aidi yaroi harisini. Nupise, mafam asida lehenba sukya yaro. Mabu hojik muktan higadabani. Bema, ima tawgi. Magumbi, karisu laitabi nupi amana yum asida leiba matiklo ima tawgi. Ima na mabu mangak samase paiduna soidana induna yum asidagi tankhigani. Yum sigi yumburimbidi imauni. Ibungone hekta lamhenba yabro. Ima leiri. Imaugi damak ima leiri. Ima tawgi. Ima, aidi yaroi haisini. Aidi yam sawningi. Ai ama yum asida ichaw chawna leiraga nupi amaga mu pusala abadi aidi yaroi ko ima. Mana aingonda nusiba miteng amata yengde hairisigi maramdi asina oirabako. Hai, ima tawgi. Mabu tangani imana. Mana hekta asumna tawba yabro. Yamna sawna makoy ani mapanda famduna leiri. Somdana mamsin kraba matamadu phawba sakhenbina mayumda halaktraba aduda leimatona adu yamna sawningna mangol aduda leptuna leiri. Mamit aduna thongalda yengduna haijai. Hawjik phawba halaktene. Karai tana chatlibano haibanida. Numina pungta takraba asi phawba mayumda hanjilakani haiba khangdaba sibu karino. Onthokna sungang neida. Mane yum asida handa halakhoba. Aina kari tawgi phomanba asida chaina su kari su kidreba ha. Masigi lamket pi ase khoidausi hek sawhalida aibo. Imungdagi thoibaga langlenga thorei. Langlenna mamada hangi. Ima, ichedubu kadai leremdoino? Haju phaw halaktisiba. Mana chatbabu aina khangadro. Numina pungta takraba si phawba. Yumda hanjilakani haiba khangdi haiwani. Othokna sungang neida ko mase. Kama yamna hengadauri. Handa halakisanuma. Chak pijaroi. Asuk yamna ngangnaba asibo. Matik thokpa laknagi khangani. Thoibana mo hai. Ima, asarpaba thoklaga ichedo kaida leibano haibado yenglubana pharoidra. E, karigi mabu yengdoiba. Mabu mina tabro. Sa ujik phawba numit takrabadi mayumda makonda hanjingani haiba loina khangi. Adu natragani ima ichedo chen chongba tawrajalo. Ha, chen chongba haiba. Imung asigi hawjik oiriba phibam asida mane karigumba chen chonglamlaba
ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯃꯊꯤꯕꯣꯡ ꯆꯔꯥ ꯑꯗꯨ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏ ꯑꯗꯨꯒ ꯃꯥꯅ ꯆꯦꯟ ꯆꯣꯡꯂꯗꯅ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯏꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯥꯗ ꯐꯝꯊꯩ ꯂꯥꯡꯂꯦꯟꯅ ꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯊꯥꯆꯧ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯏꯆꯦꯗꯣ ꯀꯥꯏ ꯂꯩꯔꯝꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯔꯁꯤ ꯂꯩꯃꯇꯣꯟꯅ ꯀꯔꯤꯒꯤ ꯆꯠꯄꯅꯣ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯨꯡꯗ ꯆꯪꯉꯨ ꯏꯃꯨꯡꯗ ꯂꯩꯌꯨ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯃꯥꯅ ꯊꯣꯛꯄ ꯂꯩꯖꯔꯝꯁꯅꯤ ꯃꯥꯅꯦ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯜꯂꯛꯅꯕ ꯃꯥ ꯌꯦꯡꯉꯨ ꯍꯥꯏꯔꯤꯁꯤꯅꯤ ꯆꯪꯉꯨ ꯏꯃꯨꯡꯗ ꯊꯣꯏꯕꯒ ꯂꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯇꯣꯟꯅ ꯃꯆꯤꯟ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯍꯧꯏ ꯆꯦꯟ ꯆꯣꯡꯂꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯃꯥꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤꯕꯅꯤ ꯌꯨꯝꯁꯤꯗ ꯃꯥꯅ ꯂꯩꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ ꯆꯦꯜꯂꯝꯂꯗꯤ ꯑꯣꯟꯊꯣꯛꯅ ꯐꯅꯤꯗ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏ ꯑꯗꯨꯕꯨ ꯁꯒꯦꯟꯕꯤꯗꯤ ꯑꯗꯨꯃꯛ ꯍꯜꯂꯛꯇ꯭ꯔꯦ ꯈꯣꯝꯕꯅ ꯁꯒꯦꯟꯕꯤꯕꯨ ꯃꯆꯟꯅꯨꯄꯤꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯤ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯁꯒꯦꯟꯕꯤ ꯐꯝꯂꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯏꯔꯩ ꯂꯩꯇꯥꯗꯦ ꯆꯤꯡꯅꯕ ꯑꯃꯁꯨ ꯏꯐꯥꯎ ꯐꯥꯎꯔꯤꯕꯅꯤ ꯃꯅꯥꯛꯇ ꯈꯣꯝꯕꯁꯨ ꯐꯝꯂꯤ ꯃꯥꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯑꯔꯨꯕꯤꯅ ꯃꯅꯦꯝꯗ ꯍꯥꯏ ꯏꯃꯥ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯨꯅ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯕꯨꯡꯉꯣꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯍꯦꯛꯇ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗ ꯂꯨꯍꯣꯡꯈꯤꯕꯅꯤ ꯑꯩꯁꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯖꯗꯅ ꯂꯨꯍꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ಮಿꯠꯌꯦꯡ ꯑꯃꯠꯇ ꯌꯦꯡꯗꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ ꯏꯃꯥ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯁꯒꯦꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯪꯉꯤ ꯍꯥꯏꯕꯤꯌꯨ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯅꯨꯄꯤꯗꯨ ꯅꯪꯒꯤ ꯅꯨꯄꯤꯔꯥ ꯈꯣꯝꯕꯅ ꯏꯪꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏ ꯁꯒꯦꯟꯕꯤ ꯑꯩ ꯋꯥꯐꯝꯁꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯁꯒꯦꯟꯕꯤꯗ ꯂꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯑꯔꯨꯕꯤꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩ ꯇꯁꯦꯡꯅ ꯌꯥꯈꯤꯗꯦ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯈꯤ ꯏꯃꯥ ꯏꯄꯥꯒꯤ ꯁꯥꯞ ꯑꯗꯨꯕꯨ ꯀꯤꯕꯗꯒꯤ ꯑꯩ ꯏꯁꯥꯅ ꯌꯥꯅꯤꯡꯗ ꯄꯥꯝꯗꯅ ꯑꯔꯨꯕꯤꯒ ꯂꯨꯍꯣꯡꯈꯤ ꯂꯨꯍꯣꯡꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯥ ꯑꯩ ꯂꯩꯃꯤꯟꯅꯔꯛꯄ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯂꯝꯆꯠ ꯀꯔꯤꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯥꯕꯨ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯩ ꯈꯛ ꯉꯝꯂꯣꯏ ꯑꯩꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯥꯟꯖꯗ꯭ꯔꯕꯤ ꯃꯍꯥꯛꯇꯤ ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯗꯨꯅ ꯃꯊꯟꯇ ꯊꯋꯥꯏ ꯊꯥꯈꯤ ꯁꯒꯦꯟꯕꯤ ꯑꯩꯅ ꯋꯥꯁꯛꯈꯤꯕ ꯑꯃ ꯂꯩ ꯑꯔꯨꯕꯤꯕꯨ ꯑꯩꯅ ꯍꯟꯅ ꯀꯩꯗꯧꯅꯨꯡꯗ ꯌꯦꯡꯂꯣꯏ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯃꯥꯒ ꯄꯨꯟꯅ ꯑꯩꯒ ꯂꯩꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯑꯩꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯅꯪꯕꯨ ꯀꯣꯏꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯁꯒꯦꯟꯕꯤ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯏꯅꯥꯛꯇ ꯂꯨꯅ ꯆꯥꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯌꯦ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗ ꯁꯒꯦꯟꯕꯤ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯁꯥꯎꯕꯗꯤ ꯉꯝꯗꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯁꯤ ꯌꯧꯅ ꯋꯥꯅ ꯍꯤꯡꯂꯕ ꯑꯗꯨ ꯈꯔ ꯃꯈꯩ ꯑꯋꯥꯕ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯩꯆꯥꯛ ꯐꯪꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯜꯂꯤ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯖ ꯃꯥꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯅꯪꯅ ꯅꯤꯡꯖꯕ ꯑꯗꯨꯇꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯀꯔꯝꯅ ꯌꯥꯗꯣꯏꯅꯣ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯑꯁꯤꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯇꯥꯈꯣꯝꯕ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯂꯥꯜꯂꯦ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯊꯤꯟꯃꯜꯂꯦ ꯅꯪꯅ ꯏꯐꯝꯗ ꯄꯥꯈꯪ ꯁꯥꯔꯝꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯩꯁꯨ ꯋꯥꯔꯧꯗꯦ ꯑꯩꯗꯤ ꯅꯪꯕు ꯄꯥꯈꯪꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯒꯅꯤ ꯅꯪꯁꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯅꯪꯅꯗꯤ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯁꯤꯗ ꯏꯃꯥ ꯑꯃꯗꯤ ꯏꯆꯦꯅ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ ꯑꯩꯕꯨ ꯇꯧ ꯉꯝꯕꯤꯅꯤ ꯅꯨꯄꯥꯗ ꯆꯣꯞꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ ꯑꯁꯨꯛ ꯃꯩꯁꯥ ꯂꯥꯡꯅ ꯑꯋꯥꯕ ꯏꯄꯥꯛꯇ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯍꯥꯟꯅꯁꯨ ꯈꯪꯕꯤꯔꯤꯕꯗꯨꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ
ꯋꯥꯅꯅꯕ ꯁꯤꯟꯕꯤꯔꯤꯕꯁꯤꯕꯣ? ꯃꯁꯤꯔꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ? ꯁꯒꯦꯟꯕꯤ, ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ. ꯅꯪꯇꯅ ꯈꯣꯡꯐꯝ ꯑꯅꯤꯁꯨꯅ ꯍꯣꯡꯕꯤꯒꯅꯨ. ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯦꯞꯀꯅꯤ. ꯏꯃꯥ ꯑꯃꯗꯤ ꯑꯔꯨꯕꯤꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯑꯩ ꯇꯥꯔꯣꯏ. ꯃꯥꯗꯤ ꯏꯃꯥꯅ ꯈꯟꯖꯕ ꯃꯃꯧ ꯅꯨꯄꯤꯅꯤ. ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯃꯥꯏꯅ ꯂꯩꯖꯁꯅꯨ. ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯤꯕ. ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯋꯥ ꯌꯥꯝꯅ ꯌꯥꯝꯕ ꯊꯕꯛꯅꯤ. ꯃꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯌꯨꯝ ꯑꯁꯤꯗ ꯌꯨꯝꯕꯨꯔꯦꯝꯕꯤ ꯅꯨꯄꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯩꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯤꯟꯕ. ꯇꯥꯈꯨꯝꯕ, ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯊꯕꯛ ꯑꯃꯅꯤ. ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ. ꯁꯒꯦꯟꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯈꯤꯕꯅꯤ. ꯅꯪ ꯅꯠꯇꯕ ꯋꯥꯈꯜ ꯀꯩꯁꯨ ꯈꯟꯒꯅꯨ. ꯃꯤꯅꯣꯛ ꯃꯩꯁꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ. ꯑꯩ ꯃꯗꯨ ꯄꯥꯝꯗꯦ. ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ. ꯑꯩ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯆꯈꯤꯒꯦ. ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯥꯏꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ. ꯑꯩ ꯏꯁꯥꯅ ꯌꯥꯖꯩ. ꯑꯩ ꯏꯁꯥꯒꯤ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝꯅ ꯊꯤꯈꯤꯕꯒꯤꯅꯤ. ꯅꯪꯅ ꯑꯩꯕꯨ ꯊꯤꯟꯕꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯒꯅ ꯑꯩ ꯏꯊꯟꯗ ꯑꯗꯨꯃꯛ ꯆꯠꯆꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯦꯟꯕꯤ ꯐꯨꯛ ꯍꯧꯒꯠꯂꯤ. ꯃꯁꯤꯗ ꯈꯣꯝꯕꯅ, ꯉꯥꯏꯈꯣ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯅꯪꯁꯦ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯅꯪ ꯑꯃꯨꯛ ꯆꯠꯄ ꯌꯥꯔꯔꯣꯏ. ꯑꯩꯕꯨ ꯈꯥꯝꯂꯒꯅꯨ. ꯏꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯒꯦ. ꯑꯩ ꯆꯠꯂꯒꯦ. ꯁꯒꯦꯟꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯁꯛꯁꯦ ꯅꯪ ꯑꯃꯨꯛꯇ ꯈꯪꯉꯨ. ꯑꯩꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ. ꯑꯩꯅ ꯅꯪꯕꯨ ꯈꯛ ꯃꯤꯔꯥꯏꯔꯣꯏ. ꯑꯩꯅ ꯅꯪꯕꯨ ꯈꯛ ꯊꯥꯗꯣꯛꯑꯣꯏ. ꯃꯈꯥ ꯇꯥꯔꯅꯨꯕ. ꯍꯦꯟꯅ ꯊꯦꯡꯈꯤꯅꯕꯅꯤ. ꯑꯩ ꯆꯠꯂꯒꯦ. ꯇꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯂꯩꯃꯍꯜꯅ ꯀꯧꯔꯛꯏ. ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯅꯪ ꯃꯄꯥꯟꯗ ꯊꯣꯔꯛꯎ. ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯎ. ꯊꯣꯔꯛꯎꯅꯦ ꯅꯪꯕꯣ. ꯁꯒꯦꯟꯕꯤ, ꯅꯪ ꯂꯩꯔꯝꯃꯨ. ꯐꯃꯨꯡꯁꯤꯗ ꯐꯝꯃꯨ. ꯑꯩ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯎꯒꯦ. ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯨꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ. ꯑꯔꯨꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯦ? ꯅꯪꯕꯨ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯑꯉꯥꯡ ꯃꯆꯥꯔꯣ? ꯏꯃꯥ, ꯅꯆꯥ ꯑꯩꯒꯤꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯧꯔꯤꯕꯅꯤ. ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯦ. ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯆꯥ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯒꯅꯨ. ꯍꯩ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯅꯄꯥꯕꯨꯡꯅ ꯍꯜꯂꯛꯂꯒ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗ ꯀꯔꯤ ꯑꯣꯏꯒꯅꯤ? ꯅꯪ ꯀꯔꯤꯒꯤ ꯇꯨꯡꯒꯤ ꯈꯟꯗꯦ? ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄ ꯑꯗꯨꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯏꯃꯥꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯂꯣꯏꯅ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ? ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯊꯨꯡꯈ꯭ꯔꯕꯅꯤꯅ ꯌꯥꯔꯦ. ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ. ꯅꯆꯥ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯒꯅꯤ. ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯃꯊ꯭ꯋꯥꯏ ꯑꯁꯤ ꯆꯥꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯌꯦꯡꯉꯨ, ꯃꯁꯤꯕꯨ ꯇꯧꯍꯣꯏꯔꯤꯕ꯭ꯔꯣ? ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡ ꯑꯅꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯅꯆꯥ ꯑꯩꯒꯤꯗꯤ ꯁꯒꯦꯟꯕꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ. ꯏꯃꯥ ꯑꯃꯗꯤ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯁꯒꯦꯟꯕꯤꯒꯤ ꯃꯐꯝꯗ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ. ꯑꯁꯨꯝꯅ ꯁꯒꯦꯟꯕꯤꯒꯤꯗꯃꯛ ꯐꯩꯒꯥꯛ ꯐꯩꯅ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ. ꯂꯩꯃꯍꯜꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯂꯥꯡꯐꯩꯗ ꯂꯩꯈꯤ. ꯂꯩꯃꯍꯜ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛ ꯂꯩꯔꯤ. ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯉꯥꯡ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯑꯩꯁꯦ ꯃꯥꯒꯤ ꯃꯃꯥꯅꯤ. ꯃꯃꯥ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯁꯤꯡꯅꯕ ꯌꯥꯕ꯭ꯔꯥ? ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ. ꯑꯔꯨꯕꯤꯅꯗꯤ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯤ. ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ. ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯁꯥꯡꯅ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ. ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ. ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯑꯩ ꯂꯩꯈ꯭ꯔꯒꯦ. ꯍꯩ, ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦꯍꯦ. ꯏꯃꯧꯅ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ. ꯌꯨꯝ ꯑꯁꯦ ꯅꯪꯒꯤꯅꯤ. ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯅꯪꯅꯤ. ꯅꯪ ꯆꯠꯄꯈꯛ ꯌꯥꯔꯣꯏꯀꯣ? ꯑꯩ ꯆꯠꯈꯤꯅꯤꯌꯦ. ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗꯦ. ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯍꯥꯏꯗꯦ. ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯐꯠꯇꯕ ꯃꯤꯅꯣ ꯏꯃꯥ? ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯅ ꯑꯩ ꯏꯄꯥꯝꯗ ꯆꯠꯀꯅꯤꯌꯦ. ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯒꯅꯤꯌꯦ. ꯑꯗꯨꯒ ꯃꯥꯕꯨ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯍꯟꯒꯅꯤ. ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ. ꯏꯃꯥ, ꯅꯃꯧ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯄꯦꯟꯗꯦ. ꯐꯔꯤꯈꯩ ꯐꯕ ꯅꯃꯧꯅꯤ. ꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯅꯨꯄꯤꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯂꯣ? ꯂꯧꯅꯤꯡꯕ ꯃꯇꯝꯗ ꯂꯧꯕ ꯌꯥꯕ. ꯆꯞ ꯆꯥꯕ ꯑꯃ ꯈꯪꯍꯟꯒꯗꯕꯅꯤ. ꯑꯔꯨꯕꯤꯗꯨ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯕꯅꯤ. ꯃꯄꯥꯝꯗ ꯍꯟꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯃꯍꯥꯛ. ꯑꯗꯨꯕꯨ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯟꯅ ꯈꯥꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤ ꯑꯁꯤꯅ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯈꯤꯕ ꯊꯣꯛꯂꯕꯗꯤ
soidana wa chawthoknarakani haibasi masu khangi aduna sumna makhol adu khara piktakna hai ima ibema ngaiko amukta taptho ima wa hai yengo to nang ai changduna masigi tawngam bi nupi ase hekta osi naisi magumbi amane yumsida kayam kuina leiba ngambano haibado yenglasi kayam kuina mana yumasida leiba ngamgani ai tawki mathong baram khangdabi mana yumasida hekta leiba yabro yumasigi mawdi imawdi madi yumasigi minai ai tawki ima aduna phagadra phani apapata pumnamak imana mayuknagani mawgine tubum nama tekhal lairiba makhoidi walang amata ngangnadana lairi second bi masu wakhal muna khalli mana sumna tawge haina khanduna tawkiba nate mahak mara leizadabani mana mayumda handuna leikige haibada suma puroibana khak yadre maraiba kini khanduna mahak yumaduda tawfam thokpa thabak sing adu tawduna lairi mathangi numitni khomba thabak suba chatkre leima haldi somda second bi bo otna ba poram pomba mathang manaw naina sinthokpa loikre macanu pana thabak chatkraba aduda machinduda haizai ngasi dagidi aigi sarei hauraki magumbi amane yumasida kayam kuina leiba ngamgani ai tawge mana yumasidagi hek chatkidriba phawba ai sarei tawge mapanda leptuna second bi bu kawi hai second bi nang mapanda amta tholo tarabro kari takpige daba inkhol da changduna leibak to aduga ne hawai tharak maru khara thajilo phaidom ani muk tawgadabani ima namo kolik loisili siloiraga tawjarage ngasaidagi kolik phengkiba dobo haju phaba loidribro minai werebadi thabak punamak ado satsat loina tawnana ba hodagadabani ngasi aina ngangliba sina aroiba ohelo chalo thuna daw aduga ne inkolase tawgadabani hoima second bi mafam asida leibaga magi punsina waba adu amuka henna henbagumna tawre khara sapagadra haina khalubani adubu onare mahak maning adomda changduna kolik sing adu kanna fengdok chamthokle madubu sasat loisili aduga mahak mapanda thoktuna makhuta yopak paiduna inkhol adubu tawba hawkre asigumba thabak asidi mayumda leiringai matamda adumak mahak tawduna laklabani imungdagi arubidu mapi amotpa khara makhuta paiduna puthorakle inkhol da lebak tawriba second bi bu yengduna sumna hai pi semda sudola nungsa saringai sida suho masida second bi na khomi iche inkhol se hana mukta tawba loikhige hai inkhol da tawba loiba ngairadi numit se makon jangkhrani numina makon da jangkhraba kanda pi singa se suge hariro masi hana sasa surula imana hawai thana basisu taw haiba aduda ai khangdi aigi pi phani ase hojumuk sugadabani hai nang yum asida leiri base minai yumsigi thabak punamak tawnana ba leiba minai ama oirabadi mapuna taw haiba thabak ado hoi mai kaisu haidana tawgadabani karino karano haiba khumba yade matungda aina taw haiba thabakta nachina du khakhumgano ase hairamduna mahak imung changki second bi wakana haijaba sungamjade makhoi pumnamaki wa makha thaduna mahak leiri machigi fi fanek amotpa sing adu puthokduna mahak pukri mapal aduda kanna suri nungsa adu supana sagalagli saraba nungsa marak aduda fi fanek adu suba loiraduna inkhol changduna amuk lebak adu makha tana tawba hawi leima halsi yum tamna changlai inkolomda yengthokduna hai haujuk phawba nangdi phaido maja ama phawba tawba loidri boire hai nangbu kadawraga leige masi kaya danu yunguni he mangoda sinaba thabak amata maipuna na tawdabani ngasaina hairamlaga haujuk phawba phaido maja ama phawba tawba loiramdeba ai khoidongse othokna sauninggadawrida ase haiduna prap jangsin-duna makhubak aduna second bigi managana aduda set anirak ahumlak thai asuk yamna ngangnaba asibu karino hai minai nang ai khota siba soire ko prap to yam thuna ne phaido mamaga tawba loigadabani aduga tu aina purakliba hawai maru ase si thajilu asumna hairamduna mahak imunglomda changki nungsa marak aduda fauduna second bina inkoldo tawri mahak awaba khangli makhut khubak adusu yopak paiduna thabak tawbagi singhali asumna ujina china thabak pumnamak mahak loire matam adu numidang wairam osilagli makhuta samjit paiduna imung mangola du wai amuk sitokli ngaihaktang pothaba mahak phangjade hanadagi su hauna pothaduna leithokpa si mahak kaya hainade warabasu thabak adum sujage haina mahak khali
Tauba yaba thabaksin adusu tauba loiraduna chakhumda changduna numidangi chak thongba amu haugatli. Fanaduda famna mahak wakhal ama kanna tauri. Yumdadi pawa amata pidi. Aina mafam asida leiri. Imatona aibu thiramgadra. Langlin koina aibu thiramgadra. Aibu yumda pawa amatang pibanadi chumloidra. Adu natragana ai yumda oina handuna leikrasira. Aise kayada laibak thikrabano. Ai mug laibak thiba nupi asibu ngasigi taibang pala asida ani suna leiramgikadra. Leiramgani haiba ai thazade. Mafam asida laklaga aigi punsi ase awaba kharada oirabasu kokadra haina khallubani. Adubu amuk hanna maisa phangli. Imana aibu kayada lana lauraba. Aisibu yum asigi minaigumna khallaba. Ai kanadasu saudi. Ai kanadasu warudi. Pumdamag ase aigi iraibakini. Nungdumba mahakna asumna aigi laibakta yeklambanani. Yumda handuna amuk leiruba haibasu phasaphamoidi. Masigi sumathakta imatona aibu karini haina haikigani. Aibu yum aduda kaidongnungda chakhalawai. Aduna aina warabasu wana hamasida ai leiraki. Asumna khanduna leiringai tanja asida ikhang khanghaudana magi masa aduda isingna jwai haijilai. Sagen bikhang break khangi mahak phuk hawali. Hanna yenglubada magi mamana makhuda chaphu paiduna leptuna leirambadu ui. Leima hanna hai. Hai, kaino nangna tawrise? Chak thongona hairaga chakhum asida phamlaga nangdi atopa nupagi wakhal khalibro. Maise amata chaktre. Asumna chak thonglaga karam kandano mungadawriba sibo. Masi onthokna ngangnaba sibu karino. Ima namawla jakre. Karigi ima? Kanagi ima no? Ai sibu nangi namaro. Hai, minaya ma oirabadi tawpham thoba thabak ado inthina taw. Khombasu thabak halakladuna chakhumda changai. Oiramliba phibam adu ubada mamada hai. Kaino ima? Kaino tawrisibo? Imagi se sagen bida ising haijiliba haibadura. Mani. Haijindrabadi. Chak thongwa haina changkhraga. Chakhumgi maina pungmut ungduna phamduna leiramliba. Kauba ngangba taba janati. Kanagi wakhalbu khalibano khangdene. Ima, chumna phajana wa hairaga loi. Asumna hekta tawba asidi nacha aigi thamoina khara nungaite. Nangi se nupi asigi michang changliba haibadura. Michang changbagi wanate. Mi amada asumna isingna hekta haijinba asibu kanana hongnage. Ho maram chadani. Aina tawriba ase masina matik chap chabani madi. Ima, matungda asumna khaktawbigano. Nacha ai saurakani. Ichadi chawra sangabanina. Mama aibu karisu leitana khalene. Hai, nang hairisini. Mana yumasida hek leiriba makhaidi. Aina tawriba sigumna adum tawkhini. Asumna hairamlaga leima halthoki. Sagen bimidu anida pirang sinta jumjung leptuna lei. Kombana sagen bida yengduna hai. Sagen bi. Nang yamna warabrani. Aigi inakta leibadagi nangbu yamna warabra. Ai wadi. Mase aigi laibagni. Aigi suwadi. Makhoi tacho. Aigi laibag asina asuk yamna nongdam thiribasibu karigino. Mamang mapok aduda aina kayamuk yamna phattaba iralang jarubadagi handaki mapok asida phanglibana. Asuk waba chaithengase aingonda phangalise kaigino. Awaba pumnamakse khangduna ai laibadi leirakibani. Makhoi tacho. Aise sikibana hena pharadro. Kaino nang haidubo madu haidi. Karigi sibana sagenbe. Aigi damakta nang hingkhu. Nangi damakta ai leiri. Warabasu wana nang ai punsi lambi asida chatminakisi. Imagi saraina makhata na sum henjilaklaba. Nang ai mafam amada oina chatuna leiruse. Aigi wari asina taibangpalgi miyoi pumnamakta khanghobo oirasano. Machani haiduna makhoina ngamlani haibagi matang sap tawba. Pamdana makhoina pamba thabak aduda tawba. Maseda sengna ai yaningde. Aise chawrabani. Aigi su punsi ama leiribani. Aigi apamda makhoina khangadabani. Ai khangi. Ipamda phangba awaba pumnamak ai khangi. Phare. Achotpana pisi hongdo. Aduga chakse amta phajana thong. Makhoi ani makhoigi kada puna changki. Asumna leimahal amadi arubina saken bibu numit khudingi yamna tathi na otpirami.
asum otpa naiba henjilaklami. Adubu Sakhenbidi hoi mai karisu haizade. Tuminna pumnama khangduna leirami. Arubina manemda hai. Ima, aikoyini na tawriba thabakse oigadaba mandreda. Aikoyini changduna asukana mabu otnairibase. Hoi maisu karisu haidana. Tuminna khangduna adum lei haibanida. Onthokna anamganba mi haibado mahak oigani. Phana kanadi otpanise. Ima oibema. Mana kayamuk yamna anamgange haibado yengsi. Matanadi ngamhalaroi. Aise leimahali leimahal. He. Ngarangi nga khamana aingonde hekte henjinba ngamgadro. Mabu yum asidagi tandanadi tokloi. Ima, hauji oiriba wafam ase. Ipamda aina amata haiba natri. Pausu kaisu tamde. Ipamgi miyoi sing aduna khanglakpa thokladi kari oigani. Masi khangna imana thabak tawbiyu. Hoi, ima khangi, ima tawgi. Ado ima, matang asida kari thabak tawsige. Makhoi ta chawna minai nupi asibu yam nungsiri. Mana tawba thabak khudingmakta loina thazari. Kari tawba yagi ima. Matang asida makhoi ani kok chungsinaduna wa kaya ama khanai. Arubina amuk asumna hairai. Ima, sumdawrase. Aigi sanagi khudop ama masigi nupi sigi mongpak makhada lona thamasi. Aduga horen makhoi ta chawgi mamangda. Sanagi khudop ada mana huran bata halasi. Adu oirabadi makhoi ta chawna mabu soitana lana laurani. Hoi ni moi bema adum tawrasi. Adum ne hekta tawrasi. Adudi ima, ai hauji mo hekta sanagi khudop ta magi mongpak makhada thamuragi. Hoi, thamuro. Asumna hainaraba matungda Arubina magi leizaba sanagi khudop adubu puthoktuna mirak narak yengtuna Sakhenbina mapana thabak suringaida magi kada fachang sinduna mana tumma mopak adugi makhada khudop adubu thamlure mahak thuna thoklai. Masi oirabadi yaredana. Horen makhoi ta chawne hek halakpaga irang ase hekta tawba hauragi. Asi haiduna mahak leikre. Numit asi asum thengjilakle. Sakhenbi chakhumda changduna numidangi chakdu thongba haukre. Khombasu mayumda halaktuna thabak surubagi masa adu waraduna phamung aduda hiptuna leikre. Arubiga manemgana asumna chirol tawne. Ima, makhoi ta chawsu halakrabanina thabak asi tawba yarani ko. Hoi ima oibema hekta hauru. Malhaluko madrabadi amuk chingnagani. Hoi ma ai tawge. Asi hek hainabaga leimahalna khonjel thokna sumna hairai. Ima oibema nangbo amukta phajana yengoda. Nangna thampham kawboga oirini. Munna phajana yeng. Mafam amadane soidana leiramgani. Ho ima leite haiba. Sanagi khudop tubu aina kadaida thamudorige. Aina ngasai adu siraga horen kona hapchinge haiduna upu mathaksida thamambani. Leite base kamai tawdoino ba. Nangna thanambado upu mathakta chumdi ko. Ho ima chumme haiba. Ai pengchoiba nupi nadi. Sida leiramdrise kamai tawino ba. Ima yumsida huranba ma leire ko. Pumang chamang yauraklibase huranba ma leibanani. Mi malaktune hekta hurangadaba nate mase. Ai yam chingne. Imungsida leiba mina soidana oirangani. Hai, ima ama natre. Adudi kana oifam thoi. Nama oina chingnaba mi lei. Leimahalna machanupagi manakta changduna amuk hai. Ibungo, imau Arubigi sanagi khudop ama mangi haina hairini he. Ima, thampham kawbo oirangani phajan thiyalo. Thampham kawbo nati huranbana hukibane. Yum asida kanagi huranba changaktuna hudoiba. Yum sida huranba changaktuna hukiba nate. Yum asida leiba mi amana hukibane. Masida thombana Sakhenbibu kaushile. Sakhenbi su changai mana Sakhenbi da hai. Sakhenbi, nangna chegi sanagi khudop lawbra. Ai lawdebo. He, nachin thino. Nangna lawdana. Yum sida kana laktuna aigi sanagi khudop adubu lawbiga dawribage. Iche, nana waita singna lawjadabani. Aita singna khangjadi. Machin se kya da thinu yongne. Haichin thibi. Nangna lawdana kana na lawdorige. Leimahalna amuk hai. Hai, huranbi. Nangna huranba natana kana na huranba oigani. Sajat puthoro. Kaya da dawba ngamlibano yenguni he. Kaino ima. Ma masana lawde na sukphajana hairasida. Nakhoi ani na mabu huranba su yamna sininglibase kaigino. Ima adumna taw. Nakhoi gumna pukchel pikpa mida madi nate. Adu oidi thiduna yengba taredana. Chingnaduna hairibani. Hekta thiduna yengseba.
Imo ibema yengu magi pamung asidagi yengu mano huran banatana kana laktuna huran gadoribage hoi ma leimahal ga arubigana ka aduda koithi thiba hawi khombaga sagen bigana madubu yengduna lei arubi su pamung adugi mafam kharada koithi hek thijine kona thangda mana thamkiba mafam mopaga adu sat haikhali maduda mana ngasai thamjinkiba sanagi khudob adu leiribadu mahak ure ima tu sida leire masine aigi makiba sanagi khudob to sida leire ha kadai madubu ubada sagen bidi ingak ngagle khombasu angakpa ma phawi arubina madubu makhut aduna lamduna satlawi leimahalna machanupada unsinduna hai ibungo uredana namituna uzaredana nangi nupi se yam tawba ngambani imau nupi gi sana khudob asibu puranduna leiramedana hai nangmu ngasai kurande habadaine masina karino ha masida leiramliba se kamaina noba ima namau lojadi ai khangjadi magi mupa makhasida leiramliba si phawada ai lodi haina kange hekte yetuna leibasibu kainoba nang tawba yamna ngami hoi bema nanga leiminaba ai tasengna kijai he huranbi yumase thadokduna nang jakro leibirano huranbi haisini iche ai tasengna lawdabani ai di arang rakta tawbi nupi suna jade aina karigi iche gi khudokpu hurandoino hoi bema haujikti loina khangi yare matau iman mandana kayadanu yungun he hai pamlabadi hayo lemna bibige huranbagi wakhalado adudi thado sagen bi mana tawdaba thabak ama adumna tawi haina maral sijilakpa aduda haifam ama khangdana magi thamoi adu yamna nungai jaramde leimahalna machanu pada onsinduna ibungo nang hoji phaba kaidori mabu phuba yadro huran be se phune matung manauda lamdang narakani tasingna kije akhodi mabu ki ye makoina fana nganglabasu khomba magi napa ani da kari suna chungde masigi maramni mahakna sakin bigi thamoibu masak muna khangi ima sakin bina adumna khakto gadaba nate magi pukchelbu naja aina masak muna khangi masada kalak mi hobu kari su phawdam awabagi ipakta tawduna leiraba mahakna adumna pukchel khakpi gadaba nate aduga ima karigumba matungde he sakin bibu maral siraba aibu phate haigano yare thokpikro yuma sida leiriba miyoi singi pukchel ai chapchana khangi ai loina khangi leimahalga arubiga do upai leitre mamai leiduna makhoi ani thoki sakhenbi mitlu ani da pirang I hauna leptuna leiri khombana sakhenbi matawadu uraduna hai sakhenbi kaisu khangano nangi damakta ai lei arubina mamada hai ima akhoi ani waina aran bata duna toi sibu kamai tawdoino ichanu pa asina mabu yamna thajare thajaba mangba yaba kari thapak leibage haibado akhoi ani munna mukta tanadaba yade thajaba sibu manghalabadi mana soidana sakhenbi bu warogani ima namau ai pindi yamna pendrabani ko ima leiri ima tawki mana hekta ngamba yabro ahengi matamni sakhenbi tumba yadraduna mahak hawgali phamung mayaya duda mahak phamli wakhal aduda khalli aina mafam asida leibase yamna akaiba ma haibadu oirabra ima amadi ichene aibu kaisu nungsida haiba ai khangi mafam asida akhoi anigi saraida ai yam wari aibu mafam asida thadokduna chakrisira masina phaboigani aina mafam asida leiraga makhoi pumnamakki thamoi asi yona nungayoidaba oirabadi ai mafam asida thadokduna chakkibana phagani aigi punsisu thoaba mafam asida ai leiroigi ipamdasu ai chatlaroigi siba changba anigi langthaida ai ikhong asina thangba maikaida chakhragi asumna magi wakhalda chapyungna khaladuna mahak hawgali ningaidana tumliba mapuroibabu hanna yenglamlaga mahak thorakle mamang thong adu hangtokduna mapanda thoi mafam asida matam khara mahak leirurabanina mafam asibu nungsiba mahak phawi mathamoi nungda phawriba nungaitaba pumnamak adu loina phajinduna mahak makhong thangduna thorakle sumang aduna makhong khongthang ani ahum thangbada ngairi magi makhut aduda kanagumba amana khangpai pairei mahak mamai leiduna sat ingthoi mapuroiba oiduna leirami sagenbi karigino nangna asumna tawge haina khaliba nang aibu nungsidrabara aibu thadokduna chatke haina nangna khaliba karigino makhoi tajo ai chalagi aina mafam asida leibana mipum khudingmakki thamoina nungaitaba haibadu oiri
ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯏ ꯑꯩ ꯆꯠꯈꯤ ꯌꯥꯔꯣꯏ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯈꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯅꯨꯕ ꯁꯦꯀꯦꯟꯕꯤ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯒꯤ ꯈꯣꯏꯖꯤꯈꯥꯗ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯌꯨꯝꯁꯦ ꯅꯪꯒꯤ ꯌꯨꯝꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯁꯤꯕ ꯃꯈꯣꯏ ꯇꯥꯖꯧ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯇꯁꯦꯡꯅ ꯍꯤꯡꯕ ꯋꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯋꯥꯃꯟꯈꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ ꯁꯈꯦꯟꯕꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ ꯏꯆꯥꯒꯤ ꯃꯪꯂꯥꯟꯗ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯁꯤ ꯁꯣꯏꯗꯅ ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯒꯅꯤ ꯃꯇꯝꯁꯤ ꯊꯦꯡꯉꯤꯁꯦ ꯃꯄꯥꯟꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯆꯨꯝꯗꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯉꯁꯤꯗꯤ ꯑꯔꯨꯕꯤ ꯃꯍꯥꯛ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯁꯒꯦꯟꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯨꯅ ꯂꯥꯛꯇꯨꯅ ꯃꯄꯥꯟ ꯇꯝꯅ ꯆꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯩꯒꯗꯣꯏꯕ ꯂꯩꯕ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯨꯝꯕꯤ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯃꯍꯥꯛ ꯑꯁꯦ ꯑꯩꯗꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯅꯍꯥ ꯃꯈꯩ ꯑꯩꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯈꯥꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯆꯠꯈ꯭ꯔꯣ ꯍꯧꯖꯤꯛꯃꯛ ꯅꯪ ꯆꯠꯈ꯭ꯔꯣ ꯂꯩꯃꯍꯜꯁꯨ ꯃꯆꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩ ꯀꯔꯤꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤ ꯄꯥꯝꯗꯦ ꯑꯩꯒꯤꯗꯤ ꯏꯃꯧ ꯑꯔꯨꯕꯤ ꯂꯩꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯆꯠꯈ꯭ꯔꯣ ꯏꯃꯨꯡ ꯑꯁꯦ ꯑꯃꯨꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯧꯒꯦ ꯑꯔꯨꯕꯤꯅ ꯁꯥꯎꯅ ꯁꯒꯦꯟꯕꯤꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯏꯟꯊꯣꯔꯛꯏ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯁꯒꯦꯟꯕꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯈꯣꯝꯕꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯇꯨꯏ ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯁꯒꯦꯟꯕꯤꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯉꯁꯤꯗꯤ ꯃꯥ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯒꯦꯟꯕꯤꯕꯨ ꯃꯔꯦꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯍꯧꯒꯠꯄꯤ ꯑꯗꯨꯒ ꯑꯔꯨꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯕ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯄꯤꯛꯄ ꯏꯃꯥ ꯉꯁꯤꯗꯤ ꯏꯃꯥ ꯅꯪ ꯄꯦꯜꯂꯕ꯭ꯔꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯑꯣꯏꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯤ ꯁꯒꯦꯟꯕꯤꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣꯏ ꯅꯈꯣꯏ ꯅꯊꯟꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯧ ꯃꯃꯥ ꯃꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯝꯍꯥꯗꯨꯅ ꯇꯧꯈꯤꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕ ꯑꯣꯏꯔꯁꯅꯨ ꯑꯩꯁꯨ ꯏꯐꯝꯗ ꯐꯪꯂꯛꯄ ꯆꯩꯔꯥꯛ ꯈꯨꯗꯤꯡꯃꯛ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯔꯒꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯒꯦꯟꯕꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯊꯝꯒꯅꯤ ꯁꯒꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯁꯒꯦꯟꯕꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯆꯨꯝꯂꯔꯣꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ ꯁꯒꯦꯟꯕꯤ ꯏꯉꯛ ꯉꯛꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯤ ꯈꯣꯝꯕꯅ ꯊꯃꯣꯏꯗ ꯑꯗꯨ ꯌꯧꯅ ꯐꯤꯔꯦꯞ ꯂꯦꯞꯇꯨꯅ ꯁꯒꯦꯟꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯖꯩ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯔꯨꯕꯤꯅ ꯃꯅꯦꯝꯗ ꯍꯥꯏ ꯏꯃꯥ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ ꯆꯠꯈ꯭ꯔꯦ ꯁꯨꯝ ꯂꯩꯃꯍꯜꯅ ꯈꯨꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯇꯧꯖꯕꯅ ꯑꯩꯅ ꯐꯪꯏ ꯍꯥꯏꯕꯗꯣ ꯏꯃꯥ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯈꯣꯝꯕꯅ ꯁꯒꯦꯟꯕꯤꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯦ ꯂꯩꯔꯤꯕ ꯌꯨꯝ ꯃꯆꯥ ꯑꯗꯨꯗ ꯁꯒꯦꯟꯕꯤꯕꯨ ꯊꯝꯂꯦ ꯁꯒꯦꯟꯕꯤ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯗꯕꯅꯤ ꯅꯪꯉꯣꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯋꯥ ꯉꯥꯡꯍꯜꯂꯣꯏ ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯈ꯭ꯔꯔꯣꯏ ꯃꯐꯝ ꯑꯁꯤꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯑꯁꯦꯡꯕ ꯌꯨꯝ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯈꯣꯝꯕꯅ ꯁꯦꯜ ꯀꯟꯅ ꯇꯥꯟꯗꯨꯅ ꯁꯒꯦꯟꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯊꯥꯕꯨꯝ ꯃꯁꯤꯡꯁꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯈꯣꯝꯕ ꯑꯃꯗꯤ ꯁꯒꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥꯔꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯁꯒꯦꯟꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯅꯣꯛꯈꯤꯗ꯭ꯔꯤꯕ ꯃꯤꯅꯣꯛ ꯑꯃ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯃꯗꯨꯕꯨ ꯈꯣꯝꯕꯅ ꯄꯦꯟꯅ ꯌꯦꯡꯖꯩ ꯑꯁꯨꯝꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯋꯥꯕꯇ ꯅꯝꯕ ꯁꯔꯨꯛ ꯑꯣꯏꯖꯔꯕꯤ ꯁꯒꯦꯟꯕꯤ ꯉꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ
ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫